TV discussion da Amit Shah gi mayok tu wangang lui hebo wakat tegi police na phakibu ukil amagi wakat kona discharge toroglaba matun imphal PS ki officer in charge amasung Manohar Mayum Barish ki matakta lupa lakh yankhai gi civil suit file torokli ngasidagi ne sahi ahum henbegi mamang kumza English ngani ga kungani thoi gi April mapanda Imphal base towa TV channel amagi discussion program manung khutnada panelist ama oina sarugya kiba singa mathak ngakra walirak sanauzum shamsaran allies sanau se kumfuga mga apokole kidraba es zugol na Union Home Minister Amit Shah gi mayokta derogatory language season amasum Malan India wu ibus tawi haiduna police tagi wakalapadigi police na paraba matungna police ki makedigi mahaki mathaga lokatpa case ki final report yumpham oiduna case asidagi court na discharge torokraba matungda advocate asina mahaki mayokta wakalakpa amasum case register tawduna mahku maral sina bu khonai haibagi charge ta Imphal police station gi matamadugi officer in charge OC Masumaki Mathakta Wakalakiba Matamadugi BJP Yuba Morsagi President Manohar Mayum Barish Kuntraga Mari Apokpa M Balras Ningthempukri Mapalki Mathakta Civil Justice Senior Division Imphal West Manipur gi quarter lupa lakh yankhai gi compensation pigadabani haiduna civil suit ama file torokli TV discussion adu the advocate S Syam Sarana phongdokiba wafam singyawba video clip amaga lor konana April mapan English ngari kungani thore pangthokiba discussion adu gi mayokta M Barishna complainant oiduna April 13 English ngani ga kungani thore Imphal police station na complaint report ama file torokibani report asigi matungina police station asina 0 FIR number 0 close for 2022 under section 126B 124A, 195A, 504, 505 close to amasung 506 IPC register tawdun lokat kibani numit adugi numidang pung taraga minute ni fuga mangaram tarakpada case as register tawdun lokalaba matungda discussion pangthokiba TV channel adudi CTPS ki jurisdiction manungda leibadi ki Imphal PS na case adu CTPS ta transfer tawkibani CTPS na su 0 FIR adugi matung ina numit adumaktada case FIR number 39 close 4 2022 lokotibani case asigi matung ina advocate S Syam Saranbu case register tawduna lokotkiba April 13 English ngani ga kungani thoi gi numidang pung 13 gi minute fuga mangarom tarakpada Imphal PS ki timamana mayum dagi faraba matung mathangi numit April 13 thoi English ngani ga kungani thoi gi nukthal pung ani ga minute yang khairom tarakda CTPS da sinakibani CTPS da sinarakpadagi maku numit mangani gi police custody remand player tawraduna duty magistrate amagi mamangna puthorakpada police ki prayer adugu duty magistrate na reject tawraga maki makedigi bail pibina batarokiba prayer ayaba piraduna lupa lising kontra ki bail bonamasum masigi manaba surety ama furnish tawalaga bail pikibani M Barish na file torokiba complaint report ki matungina police na case ma lokalaga faraba su case asidagi bail piraklaba matungda S Syam Saran masana petitioner oiduna lainga ki secretary DGP Imphal West District Police ki superintendent amasung city police ki officer in charge for respondent oiraga Protection of Human Right Act 1993 ki section 2F ki makhara Manipur Human Right Commission da petition ama file torokibani petition adu da ma kumza English nga mag samapan ga marfuga manga dagi na marfuga taruk dagi advocate oina practice torokpada natana kumza English nga niga taraga mathwidi English nga niga taraga humdui fawba all Manipur Bar Association ambagi general secretary oira ki amasung Manipur Pradesh Congress Committee ki legal department ki chairman oibiga loinana party ki spokesperson oiri hairaduna maki mathakta file torokliba complaint asi constitution na piriba hak privilege amasung protection sing khongauna bani amasung lana maral sisinduna police na pharaga makoi ki custody da thamanbani haicharakibani China gi farm sing Myanmar military na jet fuel refinery sagatpada mateng pang leheba khangli military na mapung oina lengak liba Myanmar gi Thanlin refinery samga sagatpada China gi farm sing asobu mateng pang leheba sapsana khamangri refinery project asina military lengak na sizinana ba mapandagi
aviation fuel purakpada mayuknaramba khudongchadabasing hanthanabasung ngamle hari refinery asina sumnatagi aviation fuel puthokpada natana Myanmar gi oina leijariba ZA1 gi thaux puthokpa ngamle project asi mai pakpa ngamlibasi China gi company singna masigi design puthokpa loinana sangadaba equipment amasum infrastructure sing sauna mating pangbadagi ni haina DBP investigation amana khangma ngamle hari Thailand refinery isi Myanmar gi maru ebe city ama oriba Yangon gi irap lapna dana leibani karigumba Myanmar malem gi atopa lebak singna aviation fuel gi matang athingba sing thamlak phawda refinery asina man khat pa ngamgadari masi kaktana tan malem gi oina thau gi kaithil gi thau leinabagi sel leitabagi kodong sadabasu kauhangadari hari Myanmar gi mafam ayambar haujik su akan balan sa tharibana military lenga ki maikei digi di aviation fuel marang kaina phangmana khwaidi gi maru eba military junta gi pambai ori Myanmar lanmi singna kusuk plai amasum nongmai maru na singma marang kaina sijanaduna makoi gi lenga ki mayukta haurak sing mayuk narabasu Myanmar Air Force na lanmi singbu mating pangbagi thabak su hawkiba nami kharani sida hena kansilakni Myanmar gi fighter jet sing na misam sing khunda mafam sing yauna ground target sing da akan ba strike sa tharaklibani refinery isna Myanmar lenga ki air operation da asobu mating pangnakli project asina Myanmar lenga ki oiriba Myanmar Petrochemical Enterprise MPEMS military gi leijariba aviation fuel supply network sing bus konsili DBB hi nei ramasigi matang sataba investigation da refinery asi mai pakhanbada China gi company singna project asigi engineering digi horaga equipment manufacturing construction installation amasum pipeline infrastructure singbada su asoba mating pangni hari gaidem jangda pungkhaya marom numai kamnakri Santipur singyang da asoba IED plan toramri haukiba yumsigation numita None district ki Khaopum PS na konba Bitiang Lafok khulda CRPF ki sanige taret battalion Cobra commando singa kuthokna bani heba thaudok naga village guard amasiki baga loinana nakal ani ki marakta asu open yawkraba matungda ngasisu amuhana police station asida konba Gaidim jang part 2 manaki Samlian tiang waiting shed manakta apaba makal gi kusukulai paiba khutpu ani onsinaduna pungkhaya marum akan mamong da kuthokna krip thaudo asigi matangda media asina phangbu report ki matungina numidang wairam pung taruk minit tararam tarakpada Khaopum PS tagi kilometer nipalum lapna leiriba gaidim jang part 2 manaki thaudok thuliba mafam asida kulai paiba masil gi marakta onsinaduna kuthokna rakpani hari nakal ani na numidang wairam pung taruka makai tarakpa fawba leptana kuthoknaki thaudo asida nakal ani makta asu open yawpagi pawdi fangkiti official oidriba report ki matu ina thaudo asi NACN IM amasum JGF ki kedar singi marakta thokpo oigani hari media amagi official oiba paw phaklongnabagi damak ngarang numidang pung taraga mini kuntraga mapan tarakpada None district police ki control room na telephone tawrubra pakhalakiti amaromda imphal east ki Sokle mang PS ki jurisdiction manung saliba Santipur nungai mathak singyang da masakhangna basingna mapangal kalaba improvised explosive device IED ama plan tawram lahiri Pukhau Santipur nungai mathak singyang da IED asi plan tawre habigi pawdu ngarang ayuk pung taramdai da Sokle mang PS na phangmani hari paw si phangmadigi police station asigi maikei digi SP CID technical report okhi report asigi matungina police ki bomb disposal team ama thajinduna IED edu ngarang numidang wairam pung taruka makhairong tarakpada lauthoraga numidang wairam pung tare taramdai da mi sokandana pokain khri hari sakangdaba sing IED edu Bobby tap tawduna plan toramani IED asi lathok dispose tawrabusu karama miyoina karigidamak plan tarambono habidi khamang kidri nupi masa singda khadrak taramba nupa masa piklibi nupi masa singda semdok sadoklaba aranbak photo social media da upload tawduna kian khangan ba masum blackmail tawbigi mayukta kombi asin lokapa case amaga mari lenana police na nan haktuk tampa khuna wangu kairap juvenile nupa masa ma phareni su pawman makata na phungdurakli Amit Shah na Manipur gi law and order review tawgadori lakli bening thukaba numita Union Home Minister Amit Shah na Manipur gi hauji oriba law and order gi phibam hakthingna review tawgani hari mifam asida Manipur lenga ki makok thongba lusingba kana na saruk yagadagi habadudi sapsana khangmangamdri Governor Ajay Kumar Baladi haukiba numsakisha numita Delhi gi damak imphal thadokibadagi hauju phawa mafam adura leirakli bani mifam asida
Manipur lenga ki security advisor Kuldip Singha saruk yarabi yahari panbaya abadi numi kharani ki mamang no Home Minister Amit Shah na Manipur ki security masum law and order ki phibam review tawkibada Chief Minister Wai Khemsa na madi Home Minister Gopidas ko thawjamdi imphal gi lokbon digi virtual mota saruk yakibani amaram tha asigi tara ahumda Manipur lenga ki maikei digi United Naga Council UNC da Babupura da lib all secretariat ki conference hall da mifam ama pangthokpada saruk yana na ba ayib sirol pi ki balekhrapni lenga na ayib chibau pi rubasu UNC gi general secretary chatchangi maikei digi di numit asidi government of India ga NSC and IM gi marakta framework agreement khuyek pina kiban numit nina masigi thoram pangthokani maram masina mipam asi atopa numit amada fix tawna ba khangalakibani wapam asi state lenga ki maikei digi mipam asi da Ministry of Home Affairs ki motsinba official sing yawgani hana phongtok labasu numit asi da di saruk yaba ngamloi herakrabani amaromda haukiba me tara humdoida Kangpokpi district ki Gamnom Sapaimana police na kuanba Lairon Baifai Kuldagi mamit amasum makut pulaga phakiba Lupi taragan nithoi amasum nupa taruk puna nagamisam taragan nipan gi manungda nupi taragan nithu thadurakrabasu pastor ani yauna nagamisam taruk pumiha thina halamadagi jenims ki medal sangda postmortem examination tawrabasu UNC gi mi makhana makhoi gi imung gi miyoi singna haujuk phawba lauksinduna aroiba mathum ngam pangthoktribani miya asida sienaba sing phagadabani haiduna UNC gi makhana naga Furuki CSO singna economic blockade ki khungjang se tharaklibani maram singa sina lakli pining to kaba numita Home Minister Amit Shah na Sire loduna Manipur gi security ki phibam gi matang na review meeting asi soidana pangthok labadi security gi oiba anoba thabak thoram sing lokhalakani habiki thajaba lairibani KNA gi president PS Haukip tandokri CM bu Kangpok pi da Loubiyu hairakatawri Chief Minister Yumnam Khemsan bu August nipa na Kangpok pi da pangthokpa mak bu okpu gi thoram na saruk yabina ba haijanaba Kuki CSO singa masu Kuki kulai paibe singi Unified Command gi mifam na warep lokrim official oiba wafam sabsana thokpa leitrabu social media ra viral salakhiba wafam amada Manipur hauzik tholiba furup masel gi irang asi loisinba iyanaba KNP UPF ki Home Secretary Zangboy Kipken amasum KNP gi President SD Thangboy Kipken gi lusing makhara Kangpokpida lairiba civil society organization sing Sadar Hills Association Kotu na sing bayaw atay CSO sing gi lusing basing kauraga KNP KRA KNA KLA KRF KRAU KNFA na sing kuki kulai paibalup sing apun ba unified banner makhada mipam ma pangthokeri mipam aduda kumna khanara batungna Manipur gi Chief Minister Yumnam Khemsan August nipa na Kangpokpi da lakpi na ba se pau thabaga loinana Chief Minister bu okpu gi tharam ama pangthoktuna hausik ladiba irangasi loisina na ba miyeng da sangsin ba hain lemna khiyari amaramda koki kulai paibalup KNA gi mar tholakpa ahong ba amada party isugi president amasum supreme commander PS Haukipu party gi tanthokre hari July 18 ga matui da party isugi defense secretary TS Tauthang amasum commander in chief Blef Koki na kuyek pi dana thokiba PS Haukip na ikiba sirol amada July 18 ga matui ga ayu pung 12 makhairam tabada Kem Salem da awaba thaki mifam ama pangthoktuna khanraba matungna mifam adura saruk yakhiba singna makhoi makhatana PS Haukip party gi president amasum supreme commander oina masak khanglaroi haina supali Directive adu paliba wafam the party organization gi manungda presidential system of governance lerambadu muthali nauna sema Kuki National Army Military Council na party gi administrative amasum operational control namak pairaga neki sirol aduna makhatana pallibidi madugi directive copy ama Kuki National Organization gi Central Working Committee da yahunduna thabak lokhatna ba haijaragani pawsiga mari leinana official oina natragana PS Haukip ki maikedi gi wafam amata phongdorak palai khidrabana sabsana verify to ngamdri nungjaw sing on tharakpadi gi ani Sire ama Sokle Himachal Pradesh ki Kulu district singthak amadigi asobo nungjaw sing on tharaktuna makhoi gi kar mathakta tasilakpadi gi matai manaw sikipaga loinana makhoi gi masanu pina Sokle hena police na phongdokri police officer lamana phongdokpagi matungina thawdo adu na numidang wairam Kulu district ki any sub division da
Banabak Debri Road Tokibani Manaki. Singdaki Asobanumzao, some on Taraktuna Makogi, Kar Matatashlak Putuda, Matai Manao to Kutak the Shibuga Loina Makogi, Masano Piduna, Aruba Pium the Soki. Like Hidraba Matai Manao to give Maming Doctor Briza Takur, Amasum Sunita, Kawiyamati Sahi, Taragani Palum Surabi Masano Piduna, Babia Kawi, and Funtora to the Manaki. Babia in hospital Pokri, Taudo Tokibaga. Local game using a police rescue team Sunami can Wiki Tabuk Sataki Hensu Mana Makata Fondoki.